Image Paodam Singbu, Hanbada, Taram Noxabalin and Kurumjari. Nasigi Maroeva Pauda, Citizenship Amendment Bill 2016 book, Yaning the Pundukuna, Lucingu Singimitam, Mai Takre. Miami sentiment Kanga Sarkana Tabukta Wihina, CAF and PD Minister Karam Siam Haikre. Loinana, Sikh Guru Govindgi, Senyak Prime Minister Narendra Modina, Release Tokre. Howzik Mapung of a bow, Lobidasi. Ta Sigi, Tang Nipanda, Awang Nobok Paratki, Yellow Missing, the Chow Satan Pirgan Hana Lunang Riba. Citizenship Amendment Bill 2016 bu Lok Sabha passed Tokibukan Yaring the Pondukuna, Nasi. Youth Action Committee for Protection of Indigenous People, Manipur. Thabal District Imanum Sanbaleva Kampokta, Ready Satuna Amadi, Lusimbakiagi with the Maitaduna, Konjan Junction Crate. Mahiro Kayasu, Sarup Yadu Sakiba Bill Sibiaring the Miangi, Kongset Adu, Kabo Kulia, Quiver the Satnabamatung, National Highway Tamna Tortuna, Miamna Kabo, Mamang Katil, the Punki, Amadi, Mapamaduda, Bilgi Walur Singh Amadi, Bharatki Prime Minister Narendra Modi, Home Minister Rajnath Amasung, Manipuri Governor Nasma Hatulagi Mitam Singh Maithake, Lodana, Awang Puklamdam, Mitop Mian Just Sing, Lantopam Nate, Yellow Missing Mutanabula Yaroi, Citizenship Amendment Bill 2000 Yaning de Amsung, Matam Supada, Bill the Sing Mayo to Lepeni, Haiba, Kolaukia Sulauki. YACPIP Tommy, Dijamni Kuman Pongo Kibda, Mahero Lupkana, Bill the Sing Yaning the Basangsil, Kongan Kaya, Sibu Savoluduna, Tawalamadi Kabuki, Aqua the Labor, or Rationamadi, Mahero Shinga Kuchamnaduna, Nasi, Kongansi Sanction Money, Matung the Sumiam the Bill the Sing Mayo, Muplagani Haina, Pongo K. India government of Tokiba Citizenship Amendment Bill Siki Matang, the Mayota, Akogi Manipuki Tongan, student organization Chinga, Sanchil, Kungasida, Kambok, Kishaki Wena, Toban Saki Wena, Quinasi, Amato in a Pusilaga, Masi, Aquin support of Jabo and Angasi, Mang the Lady PG Singasi, made Tajagadurbani, Citizenship Amendment Bill Aquin Suya, Yaning they have the new Teribasi, Masi, notice that not a Manipur side, but Suya Yaroi, Masi Yaning they have the Naquin Teribasi. Citizenship Amendment Bill Gimak Nasi. JCILPS Nasu Sinduna. Singami Bazaramadi Quakatel Bazar, the Kong Sanction protest of Cray. Kojang Junction with the Sarup Yakiba Singna, Lok Savada passed with Bill Handokadamani, Raja Savana, Citizenship Bill passed over Yaroi. Manipur Protection Bill, Bharki Rastrapatina Ayaba, Pigadamni, Bharki Kalu Naiba Tosil Yaning, they have a collapsing Lauki. Sarup Yakiba ILPS key, Campaigner Yumnam Dil. Na Puno Kibda, Billasi passed over Yaro Haina, Mamang the Tangan Lakibani, Kendra Sasan Pirivasi BJP, Manipur su BJP Sasani Adu, Manipur Sarkana bill passed out the hiding it up, bill passed out Cray, Masi Center Musung State and Marta Aho, Kurlab Mali, Lok Savada MP Sangag and Nipumanga Labda, Manipur MP Anina Karita Gidori High K. Mamang Sahil Singh and Suma Tripani July Tada, India Prime Minister Narendra Modi Singba, National Democratic Alliance, NDA, Government, Lok Sabha, Pukalakiba, Citizenship Act 1955, Amend Taruga Semkiba, Citizenship Amendment Bill 2016. You know, of the Ladiba, Pakistan, Bangladesh, Afghanistan, the Ladiba, Hindu, Sikh, Buddhist, Parsi, Amadi, Christian Singhu, India, the Sahi Taruk Labadi, Indian citizen over Yare. Haiba Billasi, Sahi Sigi, January Nipa the Lok Sabha passed okay. Asiba Billasina, missing Yamsada by Yellow, Nagi Mu Sing Maru and Awang Nopuk, Bharat the Ladiba, Manipur, Assam, State Singda, Mainland Indiagi Purup Sing, missing transfer policy Ama Oida, Torpani Haina Lowy, Asigumba genocide over Bill Ase, Democratic People Front Ama Distinct Women Development Association Manipur Yamna Akan Bamong the condemned Tauri. Masigi Mari Lena Hayang, January Tang Tramarida, Wagwai Lankai Bajar, Wakat Mipam Pangani, Wakat Mipamasida, Civil Society Organization Sing, NGO Sing, Amadi, Miam Saruk Yabina Noruxari Haina, Democratic People Front Manipur Giseramana Haidi.
Lok Sabha na pass tawgiba Citizenship Amendment Bill 2016 na warakliba phim asi yenglaga miyamgi sentiment khangna sarkar na thabuk tawi haina CAF and PD Minister Karam Syam Singh na asi phongdokre Singju Yokhat Pal Lup ki miyeng makhada Singju Festival Committee na sahi khudingi sinduna lakba Singju Festival lisingani ga sumna trampan ngasidagi Imphal West District ki manungsana leiba Sangai Thil Park ta hodokki tharomda athoiba mithunglen oina saruk yakiba Minister Karam Syam na wafam asi phongdokkibani Minister na makhata duna hai handak center na Lok Sabha da putoktuna pass tawkiba CA Bill 2016 gi matangda awang nupuk Bharat miyamna irang hauri awang nupuk ta laiba sarkar amadi miyamna bill asigi mayokta punna lepminari Manipur dasu political parties sing civil society organization amadi mara paibi ima singa yaningda phongdokpaga loinana bill asigi mayokta protest tawri hojik laiba Manipur sarkar sinasu miyamgi sentiment khangna thabuk tawri Tha asigi nipanda Lok Sabha na pass tawgarbasu maduna Manipur da soktana ba haiduna state cabinet phamlaga yaningda phongdoktuna sarkar ge warep lawri masi Manipur government na miyamgi sentiment khangna thabuk tawi haibu utlibani haiki sai khudingi pangtoktuna lakliba Singju festival asi mahung phana pak sauna pangthop ngamnaba sarkar gi maiki disu miyeng sangani haibu wafam su minister thamki Singju festival leptana pangthoklapagi nungge World Festival Committee gi convener Rakesh Naramna thamki ngasi hodokpagi tharamda international singer amasung dancer thoksom Lansana Sanuna opening song sakhi festival sorkama oina light music band team galoinana sakna rab sei sakpa ningombam tombana isai saktuna music concert amasu hodokke All Manipur newspaper and electronic media employee singi kulhumdoi suba mifam ngasi press club ta pangthokre calendar amasu phongke loop asigi president TS ngauthoina tha khudingi ani suba nomaijingda mifam phamduna loop asibu hena phagathanaba honabi iba mioi singbu puni thawatpagi wafamsu ngasi infamaro phongdokki vice president W Ranjitna haikibada AMNEMEA na hanbo oina calendar ma phong ngamlibasi loop asigi members singi honajamani members singna tung koina saminaru su mahna appeal tawki Kaksing Educational Trust Cat Kaksing na sahi gi scholarship award yathokpagi thoram ngasi library and information center Kaksing gi mipun sangna pangthokre ngasi gi thoram adada thabuktagi potharaba librarian Naurem Girdhari na athoiba mithung M Rojena thorammapu amasung Dr TH Orjit officer in charge Center Council Research Homeopathy Imphal na akhanaba language point saruk yakhi Traintoirak suba oina scholarship 2019 gi sahi mari subna pigadaba asidamak overall oina yengbada Khetrime Mila Kumari Padmaratna English School Kaksing amasung Warangthem Rastoi Padmaratna English School ani khankre Lengak school singi oina lisingani subna 18 dagi sahi ani khak pigadaba scholarship ki damakta mahiroi hum khankre Mahir Singh adudi Pukhrambam Kelvin practicing junior high school Kaksing Sapam Silpa Kaksing Khuno Government High School amasung M Premchandra Sanatombi High School Kerakni Kaksing gi area da leiba Mahiroi Singh khakta da piramba scholarship asi sahi asidagi hoduna Kaksing district ki manung da leiba Mahiroi Singh da piba hokre scholarship asigi damak Mahiroi Singh ai ba sangeng tawduna khangatlaba matungda interview tawduna khangatpani hairi Lengak school singi oina Mahiroi taruk interview gi damak khangatuna interview tarro matung Mahiroi marida tongan ba award sing amadi Mahiroi ani dana consolation gi mana singsu lanthokke sahi asi overall category da Mahiroi tramari khangatuna interview pangthoktuna tongan ba award tara amasung consolation gi mana sing peki loinana mamang sahi singdagi scholarship sing phanglakhraba Mahiroi sing dasu sahi gi scholarship sing gi sempham singsu yanthokke Lions Club of Kaksing Greater District 322 Dina District Administration Thawalgi sponsorship Akhad Sinduna Nomigweba Sensitization Training Program for Asha and Angalwadi Workers Cyber Program Ama Ngasi Northern Bazar Community Hall Pangthokre Program asi Beti Bachao Beti Parao Scheme gi makhad pangthokpani ngasi gi thromduda Dr N Achou Singh retired Director Family Welfare Department Government Manipur Land Y Mahendro amasung ICTCS ki Representative KSS Jamuna Devi na President Member Singh Oike. Ngasi ki thoramduda
Dr. Case Memsa Devi, DFW Thawalna, Adolescent and Maternal Health gi matang da wangang dun hai ki bada nupi we bising sahi nongna yum pan bana haksang na sok lakpa amadi nupi sing na haksang lu na na haisning oina leina bi wafam sing phongdok na duna asa sing na tawda amadi tawri da sing matang su sogai walo thamki Dr. N Asok Singh hana gender sensitization gi matang da wangang na hai ekoi gi samasi da matam kuin ri san raglawa nupa na nupi bu napthabi ba hanthana yengba nupi bu hanthana khanba amadi bama mapa obi sing na nupa polag harawa nupi polagana masing thabi dabgi wakhalon aikoi khuding na thadok matam oire hauski matam da administration gi thabak ta amadi sing thabe ab thabak ya da nupi na nupa di hena magil thabak ya yaure haibi wafam sing thamladuna angang pokpagi wakhalon nataba magun leiba angang pokpada oina khanbiu haina miyam da phongdokki Maitai bu scheduled tribe category da salhangadabani haina scheduled tribe demand committee na sangsilakpa khongjangi manungsa na ngasi Imphali Gandhi Memorial Hall da miyam gi mifam pangthoktuna tongan tongan warip kya lawkhre thramadu saruk yakhiba yambem labana phongdokibada Manipur gi yelmu sing mitai bu Bharat Sangvidhan gi article 394 clause amagi scheduled tribe list da yahon gadabani sarkar asina tabidrabadi miyam gi achuba irang ama sagatuna general strike amadi ihu sangsilakpa mathau tai wafam masingasi GM Hall scheduled tribe demand gi mifam da labana phongdokibani labana makha duna hojik manipuri oirwa film ase Sandrembi imadi ngak yore haibagi film leire Mukhyamantri Biren MP Bhavandana Manipur People's Protection Bill gi ayaba pinaba taksinba satliba sisu pirkataba mande aduna Manipur kansi harabadi scheduled tribe ki lista yahonnaba honase masida yadrabadi miyam gi hoduna aeroplane paiba yahandaba general strike sathasi haike man makha duna Sajiwa jail da miyo lising manga thampam laibinate jail da ai sahan sange haiki from madura scheduled tribe demand committee working president Warangthem Naudalen Khomba president Jumla Mahendra Amadi Assam Mitai scheduled tribe committee president Wangkhem Sirsandana Dice the Pumki Sahi Kyagi Mamang the Tawal Turelgi ising Miamna Sinaba Sabi Adana Legliba Asida Nunang Pondok Laduna Thawal Turel Kalu, Thawal gi Miam Kalu Haiduna Siv Sena, Thawal District Committee na Sinduna ngasi, Thawal Mela Ground Community Hall da Wakat Mifam Pamkre. Wakat Mifam madu da Saruk Yakiba Siv Sena Manipur State ki President M Tombina Phono Kibada, Thawal Turel gi ising Khongba Lupal gi ising na hena lure phare. Lengak na PHED na Miam na Sinaba Yaba Apabi ising Yenbige Haibra, Natraga Turel da Nung Legoi Pek liba Sinmishing adugisu long term oigera short term oigera makhoi gisu hingnaba lambi ama sinbi duna turel asi su thainagi matam amagi adugumba turel gi film adu ohenbi haina lengakta appeal tauke ngasi wakat mifam aduda Shiv Sena Manipur State Women Front ki President Y Romola Devi Shiv Sena Thawal District ki President amati Marapaibi Club Organization kaya gi miyo sing su saruk yaki Thawal gi praja singna masigi ising sing nataba Public health engineering na ekoi ki sinaba yaba thakpa yaba ising yenbi ki haibra or ising bola leiba ising dagi lengoi lokhalaga sari ba kangu sing adu da matam kharagi oirbusu long term orbusu short term orbusu moida kari gumba hinna ba thama ma bibiraga haiba ising naidana na gi thabak siba tobi ki haibra Nakalamrom da Shiv Sena Manipur State ki President M Tombina ngasi gi wakat mifam adugi khudong saba lawduna Citizenship Amendment Bill gi matang da phongdokibada Handak India lengak na Lok Sabha da pass tokiba Citizens Amendment Bill 2016 na si Manipur miyam na yaning de amadi Shiv Sena Manipur na su yam na kan na yaning de maram maduna mahak na lusingba state Shiv Sena gi team ama athubada Delhi da Prime Minister Home Minister unaduna bill si sanadana memorandum pisinduna wakat naba satlagani Manipur gi miyam na amatoina punsinduna bill si thengna haudrabadi namnam masida hena hana lejaram liba yalomi sing asi soidana khongul mutkragari maramaduna aigi migi party ni haiba hunaba chainaba tokpiraga amatta oina punna sanminaduna imaleba manipur kalhorsi haina mahang appeal tauke Tara suba Sikh Guru Gobind Singh Gitsa Sahum Yankani Thorik Suba Mapuk Nubita Mahakining Singh Sel among us Prime Minister Narendra Modi na release Tokre.
New Delhi da pangthokhiba throm adura wangang da Prime Minister Narendra Modi haiki Guru asina nupi kuna yaifana thabuk kaya toromi Guru Gobind Singh na lair bagi damak lepki Guru asigi mafam dikai khumna bu utpada President Ramnath Kovind Singh asi saruk yaki President Kovind haiki bida miyam gi sewa tawda Guru asigi mapunsi kathoki Guru asina tapi namba pautak kaya amasu hojiksu miyam na illi mapung oiba thorumdi Guru Gobind Singh gi ponglopam Patna Sahib ta leiba Takat Sri Harminder Singh Gurudwara da pangthokhi Numit ini khongchapta Uzbekistan da lakliba External Affairs Minister Sushma Swaraj na lebak adugi mahaka phammanaba Abdulaziz Kamilov ka unaduna lalor itik sentum amadi ngaksen yauna hiram kya da wari sanakre Samarkanda pangthokada ahanba India Central Asia Dialogue ta Minister Sushma Swaraj saruk yagani Dialogue aduda lal solaba Afghanistan gi wafam yauna haksel lalol itik sentum mahimasil ngaksen ba sunatarang ITM sung myang unabagi wafam khanagani hairi Minister of External Affairs iwangang loi Ravish Kumar na haikibda India Central Asia Dialogue aduda Afghanistan gi wafam yawa asina India na wafam adugi maramda anu wakallon phongdok laba yai Sushma Swaraj amasung Abdulaziz Kamilov anina bunna share lawduna pangthokadaba dialogue aduda saruk yaranaba Afghanistan busu sepo pikrabani Afghanistan ki foreign minister su saruk yagadawri dialogue si yamna maru oiba amani haina India amasung Central Asia states singna lawnari bani Mexico wal tingin kibagi matang da khananaba US President Donald Trump na opposition Democrat singbu sepo pikre Democrat lusingba singbu mahakna White House da ngaiduna leiri haiki yanaba leitriba phawdi wall adu thingjin thamkigani hainasu US President Trump na haiki smuggling amasung illegal immigrants sing thingnanaba US Mexico border wall adu fajana semjinnaba dollar billion manga ga dasmik tar ke sel gidar ka oi hairi madugi proposal adu opposition Democrats na suga yadri wall adu thin kibdagi government employee lakh nipan hena thabak phangdre hairi hojik Sanabagi Paodam Mitai Pangal Women Development and Welfare Association Baupara Zirbam Sinduna Haukiba January Mapan Dagi Hauduna Baupara Ward number 6 ki playground Tim Mapan Saruk Yaduna Pangtor Liba Second 5A side football tournament Nasi Losin Kray Losin Bagi Throm Aduda MD Jamal Uddin Advisor MPW DWA Baupara Zirbam Zeda Begum President MPW DWA Baupara Zirbam Amadi MD Jalaluddin Advisor MPW DWA Baupara Zirbam MD Abdul Salam Councillor Ward number 7 Zirbam na Athoiba Mithung Thormapu Amadi Akhanama Mithung oina saruk yaki Ngasigi Mesta KMYC Kamaranga Team Amadi MPW DWA Baupara Team Ani Sanaki First half mamangda KMYC Kamaranga team gi sanaroi MD Abdul Motina goal ama sanki aduga MPW DWA Baupara gi team gi sanaroi MD Jahangir Ahmad na goal ama amuk sanduna first half mamangda team ani na goal ama sanaki second half matungda team ani na makata na goal ama ta sanaba ngamdabdagi penalty ki kaunaki penalty kick aduda KMYC Kamaranga team na MPW DWA Baupara Timbu goal ani amada maithiba piduna Kamaranga team na tournament asigi winner oiki Khabo Cricket Cup KCC Khabo na sinduna mamang sahi gi December 30 da gi team tara na saruk yaduna Khabo Kaba Lampak ta sathrakhiba first ICOP Trophy 2018-19 state level T20 tennis ball cricket tournament ki mapu Ingoton 11 Thawal Khekban na oikre Tournament adugi mapu oikraba Ingoton 11 na trophy certificate kaloina selgi mana oina lupa listing kuntranga aduga runners up tahoraba rising star khabong na trophy certificate amadi selgi mana oina lupa listing kun pangke ngasigi tournament ki final match ta Ingoton 11 na toss ngamduna hana batting tawda over tranga da wicket mapan turaga run chamaga kun ga taruk lauduna target run cham kuntret
Thamlambada Rising Star over Tarada all out Warga Subnagiran, Humpuni Toika Gloduna, Ingoton 11 run Hupumanga, Tournament Aduki, Mapu Oibangam Kivani. Tournament Aduki man of the match, Amadi man of the series Gimana, Ingoton 11 gi MD Haship, Amasung Sandip Sakurabati, Na Aduga best builder na KCC Khamu ki KS James na Taduna Trophy Certificate Amadi Selimana Singh Panki. Ngasi tournament adu losinbagi thoromda BJP Manipur Pradesh ki hanagi Vice President Thoksom Jadumani Khamu Jila Parishad ki member KS Rajmohan Amadi Khamu Part 1 GP gi Pradhan Ningthojam Ongbi Mala Devi na atoiba Mithunglen Singh oiduna makong mathang takba singda manamathum sing yan tokhe. Chhattisgarh ki Raipur Chathrak liba 24th All India Forest Sports Meet 2019 ngasi losinkhre. Manipur Forest Department a gold manga silver ohum bronze ani punna medal tra lobungam kre. Sports meet aduda Manipur Forest Department ki staff singna swimming, football, long jump, high jump, 100 meter, 400 meter, 5000 meter, marathon, table tennis, hammer throw, badminton, shooting amasung chess event singda saruk yakhe. Manipur ki medal sing adu swimming da Thawal Forest Division ki forester Mr. Dhananjoy na 50 meter freestyle senior veteran, 50 meter breaststroke senior veteran, amasung 50 meter butterfly senior veteran da goal ahum lauki. Table tennis senior veteran men's double final da Mr. Pritam range officer amasung Mr. Vimi ACF na goal ama amasung hammer throw senior veteran da Mr. TH Lokendro ACF na goal ama fangduna punna goal manga fangki. Swimming 50 meter often in butterfly da Mr. Anil Forest Guard na silver ama amasung table tennis doubles veteran amadi open da Mr. Pritam range officer amasung Mr. Vimi ACF na silver fangduna punna silver humlauki loinena swimming backstroke 50 meter veteran da Mr. Santos range officer bronze ama amasung table tennis singles da Mr. Pritam range officer na bronze ama ga fangduna Manipur na punna medal tara fangki. Sports meet aduda Manipur Forest Department ki official ani yauna sanare kuntha tre na saruk yakhe amadi Central Forest Division ki DFO RK Amarjitsu saruk yakhe. Aroibada maruiba pau amhuna pijari Citizenship Amendment Bill 2016 bu yaning deba phongdokuna lusingbu singi mitam mai thakre. Miyamgi sentiment khangna sarkar na thabuk tawi haina CAF and PD Minister Karam Syam haikre. Loinana Sikh Guru Gobind gi Senior Prime Minister Narendra Modi na release tawkre. Ngasigidi Paodam Sanuk Sabha matang se lojere miyam amukana khurbijari.